ꯑꯁꯦꯡꯕꯗꯨꯗꯤ ꯐꯔꯛ ꯇꯥꯔꯅꯤ ꯍꯥꯏꯔꯣꯏ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯑꯩꯁꯦ ꯁꯨꯃꯥꯏꯅ ꯇꯧꯖꯥꯠꯂꯣ ꯑꯩꯉꯣꯟꯗ ꯆꯥꯅꯅꯤ ꯀ ꯍꯥꯏꯔꯛꯏꯁꯤꯕꯨ ꯑꯗꯣ ꯑꯩꯁꯦ ꯑꯗꯨꯗꯗꯤ ꯋꯥ ꯌꯥꯝ ꯉꯥꯡꯕꯤ ꯁꯥꯏꯌꯦꯕꯀꯣ ꯑꯗꯣ ꯑꯁꯦꯡꯕꯕꯨꯗꯤ ꯋꯥ ꯌꯥꯝ ꯉꯥꯡꯖꯗꯦ ꯑꯗꯨꯒ Ehool-web series asida aina lawjariba character se KB hariba nupi asine keduga KB se mi ga loina ba yam pamjabi mamanabi ano ano ba yam tinaningbi aduga mi ngonda yamna naptana chayetna tawba adugumba chayet khwena ba yam pambi dedi mi wangang na bi yam pambi nupi yamne KB gi role se hadi college sida akhoina tinariba imanabi gi hadi moigi history je moigi maram je ma loin khangbi hadi mi amana hanga so o aduduro kana ga haibi nangdi yam khangina kaide pawno duna mo aingonda su hairam deda mina hainabadai tabo ani mapanchani toramaga mu chatre hojingna mu kanam tak thom dabida tumina chakre mai do kainom leiba mandro degi mi gi potchei ga je hairam dabi kitanga phajawradi managa pamadi hekta mi ngonda ga hairam dabida ko puga pura chapi mai sara chatpi kangu kainu chena haidubo chegi frito aina huram ba manbro chegi sekelengi frito aina yam pam ba manbro Ehool da acting tawbase hadi yamna asengba tawbai type dadi mamanabi masen doina bagi mamanabi myam lom punlaga wathi warangna bi adumain tawbagi hadi asengba du su tawbase sumaina asengba da tawbodu dumaina aduga sidasu hadi yamna frank oina hadi wari sanaba maktang orasu film nambane hadi camera thangjale haiba khanganda bi da hadi akhoi masen je wari sanara lei kan leibagi mongda dumai ta holle Ehool ahan ba yarak pase ahan ba da moi sir hoina aigi character se haibirak ko matam ai jam pam debako ai sumai tawjalo aingonda chanani ka hairisibo ai je sumai na tawjalo kaina khalle aduga kanano surluang bo album ga kumba do he sum tawra kanda di sum aingonda sum nungai rakpodo hadi lakna boy kai boy dagi di je Bindiya daga napsan bi khochan bi mana ga sawra ga tanthora ga thong daga yai daga inthorkpa ka tawbodo dagi di moi khatna ba moi khatna ri kanda kaino ga linthoi ga leina ga moi ni khatna ba dai na ga them bagi khamdokna bagi lathokna ba ga tawbodo je Bindiya na ga kanna phajalaga ekta khujinna ga khottatlaga adudo khottatpa ga do khangai ko aduda ga lauthokiba do dum phajathokiba ga yaweba ko adudo yam thina nungai hai tare ngonda ai ahan bada aina adudo sukan khaludre ba kai gino hai kanda ai do adu character do ai do saningde da adubo adumai tawba hongna adumai sabu do bos yam pam da aina pam do oi ba aduga sum tawra kanda di yam thina nungai oi KB hariba role siga aiga di kitang budi khena di am khena ba natte ado aije adudadi wa yam angbi saiba ko ado aseng budi wa yam nangzade episode 10 swai sida khoi se che Prabina se mai nupa na thina torak pada khoi myam se phuba chatla se kaina haina bai matang ama slak trijalo thindat ke na ngai kan sida ai dine khangbra punsi ge ahan mane haba sumaina nupa khana doise ado ai horen aphausa yam sati ba sarake ba adugi matang do adi mai nupa do phuga chatline ba ko aseng bagi de aduduga aseng mai oiramadi isa sida adi aina ngawba hero je oina oiram doine ba hadi ma se che Prabina na koiriba nupa se film kumba hero phawbam oiram doine ba ko aina phudat ke na khalli sidia asidi aina yam ngawjaba dune haiba muraga rasiga leradana aidi kamai tongnya aduda hadi aina di phurani gaina ga chatlaga ko ura kanda di aina phuning ya sidi aina ngawjabadu ne kaina ga khallaga yam haraugi ba oye adudo aduga da mukabala hoi ga punbada su haidi maga acting tawbina bada su yamna nungai gi ba haidi khangdi yam kuina su tawgi de aduduga khoido yam harau adum tawmina gi yam nungai